Nambol Thongkha Post Office Building da leiba The Sindam Education Foundation na lagliba January gi tarik taruk 2025 tagi Class 9 amadi 10 tamliba mahiroi singi akhanaba coaching classing haujaragani. Well qualified amadi highly experienced lairaba oja singna takpi tambigadoriba subject singdi English, Manipuri, Maths, Science amadi Social Science ki subject singni. Subject loina suna takadaba coaching asi mahiroi singi amadi laiba ki irang asigi yengjaraga ataba mamalda course fee laujagani. Akuppa marol gi damak pizariba number 70051474881 natraga 8798432067 da contact tobirao. Senapati, masida nupa machensilakliba sibu kanano? Ay nupa, nangbu, subongi masen nupa samu natrane. Mani Senapati, nanay samuni. Gari taure samu, gari gino nangna may kaya somda taha chalakdibadi. Senapati hoy, mafam sidagi konglay tu na senbi hawa. Hera Chandra amadi mahaki lanmi singna awa lanmi au ba halakle. Moirang oksong bungda chaithok khiba awa lanmi makhai tumna hatkre. Arambai sijinaduna lon na landarakpana hojiksu makhoi bu thingba ngamdre Senapati. Senapati hoisu thawai hingnaba mafam sidagi konglai thuna chenbi hawa. Nanai ai di chachare. Senapati, hojik samuna harimlibadubu asengbu oiraba jala. Asumba pau oiramgani thajai Senapati. Senapati animak mafam sida leibiramo ai pau lawjarake. Senapati hida mukta kakapyo Senapati. Senapati sing lengbi na batawrasi. Hera Chandra gi lanmi singna arambai sina duna landarakuda awalan mi kaya ma hatkre. Suwol na kauriba mai kaida chapiu. Aduga hida amukta kakapyo. Matam leitre Senapati sing. Hira Chandra haiba. Iya, ontok na sulak sakreda. Itaw Khamton, masak khangdaba mamit mamay kuma nupa amana yambung da thangna langsilam le yambung je sok le nupa se maitai macha soidro oigani itaw na mukta tanabiyo. Itaw aigi sagol se makhon sokle lanmi khara su sokle aidi mafam se thadokpa yararoi itaw loina tanabiruro. Fari itaw ai oina tanarurage. Kaidore itaw? Itaw, ai thangna sokle. Masak khangdaba mamai mamit khumba nupa amana asigi mongsong marum sida lotuna leramlaga aibu ubada thanglang silamlaga chenkhibani taw. Iya, thangna lone yalakpa. Kanano onthokna pangkhidega. Itaw, thang asi sachira. Kuina thamlabadi fararoi. Thang satkanu itaw. Thang si satlabadi aigi pangal henna sonthaраklani itaw. Kayam thina sol yambong. Pukcheb asida thang asi lengduna leire Khamton.
नखोइना याम्बबु अमुक्ता पुनब सेम साउ ꯌꯥꯝꯕꯨꯡ ꯃꯁꯛ ꯂꯣꯠꯄ ꯅꯨꯄꯥꯗꯨ ꯅꯅꯥꯎꯅ ꯇꯥꯟꯅꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯩꯅ ꯂꯥꯞꯅ ꯎꯕꯗ ꯑꯋꯥ ꯂꯥꯟꯃꯤꯁꯤꯡꯅ ꯇꯣꯡꯂꯛꯄ ꯍꯤ ꯑꯃꯗ ꯆꯣꯡꯁꯤꯟꯗꯨꯅ ꯌꯥꯎꯈ꯭ꯔꯦ ꯌꯥꯝꯕꯨꯡ ꯑꯩꯅ ꯆꯤꯡꯅꯕ ꯃꯤꯁꯛ ꯑꯃꯗꯤ ꯂꯩ ꯏꯇꯥꯎ ꯋꯥꯐꯝꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯈꯟꯅꯔꯁꯤ ꯍꯧꯖꯤꯛ ꯌꯥꯝꯕꯨꯡꯕꯨ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛꯇ ꯄꯨꯅꯕ ꯊꯧꯔꯥꯡ ꯇꯧꯁꯤ ꯍꯣꯏ ꯏꯇꯥꯎ ꯄꯥꯊꯧꯁꯥ ꯏꯇꯥꯎ ꯍꯦꯔꯥ ꯁꯦꯅꯥꯡꯒꯟꯁꯤꯗ ꯄꯣꯔꯒ ꯃꯐꯝ ꯈꯔ ꯄꯨꯔꯁꯦ ꯑꯗꯨꯒ ꯁꯒꯥꯏ ꯁꯦꯝꯂꯒ ꯈꯨꯜ ꯌꯧꯅꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯊꯥꯡꯂꯁꯤ ꯄꯥꯊꯧꯁꯥ ꯑꯁꯣꯛꯄ ꯑꯇꯩ ꯑꯗꯨꯁꯨ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯩ ꯏꯇꯥꯎ ꯑꯁꯦ ꯏꯅꯝ ꯑꯁꯤꯗ ꯄꯣꯔꯒꯦ ꯏꯇꯥꯎ ꯍꯦꯔꯥ ꯊꯥꯡꯁꯤ ꯍꯥꯟꯅ ꯁꯠꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯀꯤꯒꯅꯨ ꯏꯇꯥꯎ ꯊꯥꯡ ꯑꯁꯤ ꯍꯦꯛ ꯁꯠꯄꯒ ꯑꯩꯅ ꯄꯥꯏꯔꯤꯕ ꯅꯥꯄꯤ ꯑꯁꯤꯅ ꯁꯥꯏꯔꯒ ꯅꯞꯀꯗꯧꯔꯤꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯇꯥꯎ इताउ थांग सत्पदि फरोइदा ꯌꯥꯒꯅꯤ ꯏꯇꯥꯎ ꯏ ꯊꯣꯛꯇꯅꯕ ꯑꯩ ꯇꯧꯒꯦ ꯀꯤꯒꯅꯨ ꯏꯇꯥꯎ यागद्रा इताउ ꯅꯇꯥꯎꯗ ꯊꯥꯖꯕ ꯊꯝꯃꯣ ꯏꯇꯥꯎ ꯊꯥꯡ ꯑꯁꯤ ꯍꯦꯛ ꯁꯠꯄꯒ ꯑꯩꯅ ꯍꯤꯗꯥꯛ ꯊꯥꯒꯅꯤ ꯑꯗꯨꯒ ꯐꯤ ꯑꯁꯤꯅ ꯆꯦꯠꯅ ꯌꯦꯠꯀꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯋꯥꯒꯅꯨ ꯏꯇꯥꯎ ꯈꯥꯡꯉꯨꯀꯣ ꯏꯇꯥꯎ ꯑꯩ ꯊꯥꯡ ꯑꯁꯤ ꯁꯠꯂꯒꯦ 군기 군자 뿜나막 따비유 hꯧ직 ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯀꯧꯊꯣꯛꯄꯒꯤ ꯃꯔꯝꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯉꯔꯥꯡꯒꯤ ꯃꯣꯏꯔꯥꯡꯒꯤ ꯂꯥꯟꯐꯝꯗ ꯑꯩꯈꯣꯏꯅ ꯑꯋꯥ ꯂꯥꯟꯃꯤ 100 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯌꯧꯔꯛꯂꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯐꯪꯂꯦ ꯑꯗꯨꯅ ꯈꯨꯟꯒꯤ ꯆꯅꯨꯔꯥꯁꯤꯡ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯀꯣꯛꯍꯟꯕꯤꯁꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯔꯩ ꯑꯔꯩꯕ ꯆꯦꯡ ꯆꯥꯛ ꯁꯥ ꯉꯥꯅꯆꯤꯡꯕ ꯄꯨꯊꯣꯛꯅꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯁꯦ 이마기 해라. इमा 이사부 kayam thina sok lagine. Sesi. Ngasidine imana nangbu chak inbigi. यानिदा इमा अय अदुम चाजगे Nattini nangbu imana chak inbigi hairibasi hangoibrane. अदुगी नथे इमा नचा अदु हाइना सोकप नतेदा Imagi hera. Imagi khutasina isada chak illabadi. Isagi pangalado khangkan kallagada boiningin he imana. Chese nangamuk taning thina phamose. Ngasi imana isagi thawai mirel pumnamak khomjin ta sinduna isagi sama pangal mayeng tadanaba imana illiba chak sakhong khuding maksita hablabani imagi athoba isadi pangal mayeng taba yate mama oibi aigi mitmangta isana taduna leiba haibase nama aigi thamoi se puba ngamden he pari ngasi nama aina landaba makta oirabadi
इमाने इल्लिबा चाक सखोम खरा सिना इचागी मांगख्रबा पांगल खुदिंगमक मिकुप्ता हंजिनबा ओयो को इमागी पारी इमा करिगिनो कपलिबदी करिगिनो इसाना कपलिबदी इमा ऐ कप नते ऐ कपते ममा ओइबिसिंगना मसा ओइबसिंगदा थम्बीबा नुंसिबदो मधु उरुबदा खांगबा ngamद्रदुना तौबनी इमा मालेम मसिदा अइखोइबु कनानासु योक्पिबा ओइरमद्रे इमा ममा ओइबि नखोइगी खुत्ता पुमनमक हिंगजेबा ओइरमले इमा नशागी थौना फंगले इमा नंगी नखुतना अमम्बा पुमनमक हाइदोकपिख्रे नचा करिसु तौदे इमा ngasimak ai taw akhamga loinana mayang laibakta chatlage aduga masoi takraba maitai paisa sing khomjinba horurage apunbagi bangal sagatuna makhoibu khomjinba horurage ima Lanmisha maitai macha shubon amadi yumjau taba makhoi ani laklabadi ai khogi ya thang phangdri phauba kanamata mafam masida changhalakpa yade ko Hoi Senapati. Aduga Lanmisha ꯑꯩꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯩ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯑꯁꯤꯁꯨ ꯊꯥꯖꯔꯨꯕ ꯌꯥꯗ꯭ꯔꯤ ꯃꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯅꯈꯣꯏꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ Hoi Senapati. Ngasidi aikoina maitai singi mathakta laman khumduna yum kai thaduna nupi angang kaya hatuna khuntak lansi halabasu masina maitai bu maru phangna muthatkani haina khallabadi aran wakhal oigani Senapati masimak tawdaba yadraba laman khumbagi mawong amani haibada aranba khak oiraroi Senapati chummi Senapati ꯑꯩꯈꯣꯏꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯍꯥꯠꯇꯨꯅ ꯂꯃꯟ ꯈꯨꯝꯂꯦ ꯄꯦꯜꯂꯦ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯃꯩꯇꯩꯁꯤꯡꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯁꯨꯊꯥꯡ ꯀꯌꯥꯗ ꯃꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯅꯩꯅꯔꯛꯄꯗ ꯑꯋꯥ ꯑꯩꯈꯣꯏꯕꯨ ꯐꯅ ꯈꯛ ꯁꯤꯡꯊꯥꯔꯔꯣꯏ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯩꯇꯩꯁꯤꯡꯕꯨ ꯆꯍꯤ ꯂꯤꯁꯥꯡ ꯆꯤꯠꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯊꯝꯕꯁꯨ ꯉꯝꯂꯣꯏ Senapati ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅꯣ Senapati chawkhatpa leibak amana atopa leibak amagi mathakta laman khumbagi mawong adu aikhoina tawribasi natte haibadi Senapati khudong chaba phangbagi tanja lauraga nupi angang phawba tumnaba hatpagi thawoga sidi awa aikhoibu hingsa yai tamu oina uhoragani aduga hayeng tunggi miyoiba jatina aikhoibu ikai khumnabiro thina ngang na horagani Senapati ꯃꯩꯇꯩꯁꯤꯡꯅ ꯑꯩꯈꯣꯏꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯕꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯆꯞ ꯆꯥꯔꯕ ꯄꯥꯎꯈꯨꯝ ꯑꯃꯅꯤ ꯍꯥꯏꯕꯗ ꯑꯔꯥꯟꯕ ꯈꯛ ꯑꯣꯏꯔꯔꯣꯏ ꯋꯥꯐꯝ ꯑꯗꯨ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ Senapati ꯂꯩꯄꯥꯛ ꯑꯃꯅ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯑꯃꯗ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯗꯨꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯗꯨ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯁꯣꯏꯈꯤꯗꯨꯅ nupi angang khara sokhrabsu atamnana nupi angangda khut thaduna ot naiba sidi asum natte lan haibadu masini Senapati lan da misi maduda nupi angang haiba amamuk leite madu chumde Senapati masidi thauna phaba lebak amagi miyoi singi lonchat sajat natte asumna tawraga maitei singbu aikhoina namthaba ngamgadabasu leite aikhoigi maithinaबगी lambi yatpa oina thokani wafam madu mayak sengalu Senapati Senapati Kalenhun maitai sing asi araiba natte makhoigi lingjen manadaba ngehaki oiba ningthau macha masel khatnabagi khudong saba lauraga aikhoina misam kayabu hatpa tupa tawraga aikhoina lan ngamle makhoibu khudum challe khanbadi aranbu oigani maitai sing asina hek lingjel manarakpa numit aduda awa aikhoina makhoigi matu naba sokke ngamloi
ꯃꯁꯤ ꯅꯠꯇꯕ ꯑꯇꯩ ꯂꯝꯕꯤ ꯑꯃ ꯑꯃꯨꯛ ꯂꯩꯔꯔꯣꯏ ꯁꯦꯅꯥꯄꯇꯤ꯫ ꯑꯩꯈꯣꯏ ꯑꯋꯥꯅ ꯃꯩꯇꯩꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯨꯏꯅ ꯂꯃꯟ ꯈꯨꯝꯅꯤꯡꯗꯨꯅ ꯂꯥꯛꯄꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯍꯧꯕꯅꯤ꯫ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯃ ꯑꯃꯨꯛ ꯂꯩꯔꯔꯣꯏ ꯁꯦꯅꯥꯄꯇꯤ꯫ ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅꯔꯦ ꯁꯦꯅꯥꯄꯇꯤ꯫ ꯑꯋꯥ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯤꯡꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯈꯨꯝꯂꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯐꯖꯗꯦ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯉꯩ ꯃꯩꯇꯩ ꯅꯤꯡꯊꯧ ꯀꯌꯥꯅ ꯑꯋꯥ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯈꯤ ꯍꯥꯏꯕ ꯇꯥꯈ꯭ꯔꯕꯔꯥ? ꯃꯗꯨ ꯈꯛ ꯇꯥꯔꯝꯂꯣꯏ ꯁꯦꯅꯥꯄꯇꯤ꯫ ꯃꯗꯨ ꯃꯐꯝ ꯃꯇꯝꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯁꯦꯅꯥꯄꯇꯤ꯫ ꯃꯈꯣꯏꯁꯨ ꯇꯟꯖꯥꯕꯨ ꯐꯪꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯁꯨ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯔꯝꯒꯅꯤ꯫ ꯅꯠꯇꯦ, ꯃꯗꯨ ꯅꯠꯇꯦ ꯁꯦꯅꯥꯄꯇꯤ꯫ ꯃꯩꯇꯩꯁꯤꯡ ꯑꯁꯦ ꯌꯦꯛꯅꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯃꯈꯣꯏ ꯈꯔꯅ ꯑꯩꯈꯣꯏꯗ ꯆꯪꯖꯔꯛꯂꯕꯁꯨ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛꯄꯨ ꯍꯟꯊꯅ ꯈꯟꯕꯗꯤ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯩꯇꯩ ꯀꯌꯥ ꯀꯁꯥꯔꯗ ꯃꯌꯥꯡ ꯂꯩꯕꯥꯛꯇ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅꯗꯤ ꯂꯩꯊꯣꯛꯂꯝꯂꯣꯏ꯫ ꯃꯩꯇꯩ ꯇꯨꯝꯗꯅ ꯂꯩꯕ ꯍꯩꯅꯕ ꯐꯨꯔꯨꯞ ꯅꯠꯇꯦ꯫ ꯃꯈꯣꯏ ꯃꯇꯝ ꯑꯃꯗ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯄꯨꯟꯁꯤꯟꯅꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯆꯤꯡꯗ ꯆꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡꯃꯤꯁꯤꯡꯒꯁꯨ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯄꯨꯟꯁꯤꯟꯅꯔꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯀꯅꯥꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯠꯇꯅ ꯃꯈꯣꯏꯕꯨ ꯅꯝꯊꯕ ꯉꯝꯂꯣꯏ꯫ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯁꯦꯅꯥꯄꯇꯤ, ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯤꯉꯩꯗ ꯃꯈꯣꯏꯕꯨ ꯅꯩꯍꯠꯄꯅꯤ꯫ ꯃꯁꯤꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯁꯦꯅꯥꯄꯇꯤꯒꯤ ꯋꯥꯈꯜꯗꯨ ꯑꯩꯅ ꯌꯦꯠꯆꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯕꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯈꯟꯅꯍꯧꯒꯗꯕꯗꯨ ꯍꯥꯏꯖꯕꯅꯤ꯫ ꯅꯍꯥꯟ ꯍꯦꯔꯥꯆꯟꯗ꯭ꯔ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯗ ꯆꯠꯊꯔꯛꯂꯤꯕ ꯂꯥꯂꯣꯡ ꯑꯗꯨ ꯎꯕꯤꯔꯦꯗꯅ꯫ ꯃꯍꯥꯛꯀꯨꯝꯕ ꯆꯥꯝꯃ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯝꯈꯤꯒꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯒꯅꯤ꯫ ꯍꯤꯔꯥꯆꯟꯗ꯭ꯔ ꯍꯧꯖꯤꯛ ꯁꯤꯕ ꯌꯥꯅ ꯁꯣꯛꯇꯨꯅ ꯂꯩꯔꯦꯗꯣ꯫ ꯃꯗꯨꯕꯨ ꯀꯝꯗꯧꯅ ꯇꯧꯈ꯭ꯔꯤꯕꯅꯣ ꯁꯦꯅꯥꯄꯇꯤ? ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡꯇꯅ ꯉꯝꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯊꯥꯛꯄ ꯂꯥꯡꯗ ꯍꯤꯔꯥꯆꯟꯗ꯭ꯔ ꯊꯨꯔꯦꯗꯅ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯅꯣ ꯁꯦꯅꯥꯄꯇꯤ? ꯃꯍꯥꯛꯀꯤ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯕ ꯌꯥꯏꯅꯦ꯫ ꯍꯥꯟꯅꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯄꯤꯈ꯭ꯔꯕꯅꯤ ꯁꯦꯅꯥꯄꯇꯤ꯫ ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯁꯨ ꯅꯠꯇꯦ, ꯁꯥꯃꯨꯅꯤ꯫ ꯂꯧꯁꯤꯡ ꯐꯖꯩ ꯁꯦꯅꯥꯄꯇꯤ, ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯈꯠꯅꯍꯜꯂꯒ ꯀꯨꯝꯍꯩꯒꯨꯝ ꯌꯦꯡꯕꯗꯤ ꯀꯨꯏꯅ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯁꯦꯅꯥꯄꯇꯤꯁꯤꯡ, ꯅꯅꯥꯏ ꯁꯥꯃꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯁꯥꯃꯨ, ꯍꯥꯏꯌꯨ ꯇꯥꯁꯤ, ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯀꯔꯤ ꯄꯥꯎ ꯂꯩ? ꯁꯦꯅꯥꯄꯇꯤ, ꯍꯦꯔꯥꯆꯟꯗ꯭ꯔ ꯍꯧꯖꯤꯛ ꯊꯥꯡꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯥꯏꯀꯠꯅꯔꯤ꯫ ꯑꯩꯍꯥꯛꯅ ꯃꯣꯡꯁꯣꯡ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯉꯩꯗ ꯑꯁꯦꯡꯕ ꯇꯟꯖꯥ ꯂꯧꯔꯒ ꯊꯥꯡ ꯑꯗꯨ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯇꯝꯅ ꯂꯪꯁꯤꯟꯕꯗ ꯃꯕꯨꯛꯇ ꯊꯥꯡꯅ ꯂꯦꯡꯗꯨꯅ ꯁꯣꯛꯍꯧꯔꯕꯅꯤ ꯁꯦꯅꯥꯄꯇꯤ꯫ ꯁꯥꯃꯨ, ꯃꯍꯥꯛꯀꯤ ꯄꯥꯎ ꯑꯗꯨ ꯁꯣꯏꯗ꯭ꯔꯕꯔꯥ? ꯅꯅꯥꯏꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯁꯦꯅꯥꯄꯇꯤ꯫ ꯁꯥꯃꯨ, ꯅꯪ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯕ ꯃꯤꯅꯤꯍꯦ꯫ ꯁꯥꯃꯨꯕꯨ ꯃꯅꯥ ꯄꯤꯕ ꯇꯥꯏ ꯁꯦꯅꯥꯄꯇꯤ꯫ ꯁꯦꯅꯥꯄꯇꯤ, ꯁꯥꯃꯨ ꯉꯁꯤꯗꯒꯤ ꯃꯊꯪ ꯈꯟꯕ ꯂꯥꯟꯖꯤꯡ ꯄꯨꯔꯦꯟ ꯍꯥꯞꯂꯁꯤ꯫ ꯂꯧꯔꯣꯍꯩ ꯁꯥꯃꯨ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯉꯣꯟꯗ ꯃꯊꯪ ꯈꯟꯕ ꯍꯥꯏꯕ ꯐꯝꯊꯣꯜ ꯑꯗꯨ ꯄꯤꯊꯣꯛꯂꯕꯅꯤꯍꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯁꯦꯅꯥꯄꯇꯤ, ꯅꯅꯥꯏ ꯁꯥꯃꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯥꯟꯃꯤꯁꯥ, ꯅꯈꯣꯏꯁꯨ ꯇꯥꯎ꯫ ꯉꯁꯤꯗꯒꯤ ꯁꯥꯃꯨꯅ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯪ ꯈꯟꯕꯒꯤ ꯐꯝ ꯄꯨꯔꯒꯗꯕꯅꯤꯀꯣ꯫ ꯇꯥꯖꯔꯦ ꯁꯦꯅꯥꯄꯇꯤ꯫